ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯣꯏꯒꯦꯔꯥ, ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯀꯟ ꯑꯊꯧ ꯃꯤꯆꯪ ꯁꯪꯒ ꯂꯩꯕꯁꯤꯡꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ CSOꯁꯤꯡꯕꯨ ꯑꯣꯏꯒꯦꯔꯥ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯊꯕꯛꯁꯤꯡ ꯑꯃꯠꯇ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯝꯐꯨ ꯍꯥꯐꯨꯗ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯗꯨꯒꯤ ꯑꯐꯕ ꯐꯜ ꯐꯪꯂꯣꯏ꯫ ꯃꯁꯤꯃꯛꯅ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯈꯣꯜꯂꯥꯎꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯏꯔꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯝꯐꯨꯗ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯃꯍꯩ ꯄꯣꯠꯂꯣꯏꯗ ꯑꯐꯕ ꯑꯣꯏꯒꯟꯗꯦ꯫ ꯍꯧꯖꯤꯛ ꯏꯁꯇꯦꯠ ꯑꯁꯤꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯤꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯂꯥꯏꯒꯤ ꯃꯨꯛꯅꯕ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯅꯥꯝꯃꯠꯇꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯕ ꯊꯧꯁꯤꯜ ꯆꯠꯊꯕꯗꯒꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯐꯕ ꯃꯈꯜꯒꯤ ꯂꯥꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯤꯌꯥꯝ ꯍꯥꯠꯄ ꯑꯃꯗꯤ ꯌꯨꯝꯀꯩ ꯃꯩ ꯊꯥꯗꯨꯅ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯊꯤꯡꯕ ꯑꯄꯟꯕ ꯄꯤꯕꯒꯤ ꯃꯍꯨꯠ ꯂꯥꯟꯗꯥꯔꯛꯈꯤꯕ ꯃꯈꯣꯏꯕꯨ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯊꯧꯑꯣꯡꯅꯤ꯫ ꯃꯁꯤꯃꯛꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯑꯣꯡꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯑꯃꯗꯤ ꯊꯥꯖꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯈꯨꯠꯂꯥꯏꯒꯤ ꯃꯨꯛꯅꯕꯒꯤ ꯂꯥꯜꯒꯤ ꯋꯥꯔꯣꯏꯁꯤꯟ ꯂꯩꯉꯥꯛꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯅꯥꯀꯜ ꯑꯃꯗ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯂꯤꯕ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯊꯧꯁꯤꯜ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯍꯤꯗꯦꯟ ꯑꯦꯖꯦꯟꯗꯥ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯂꯤꯕꯁꯤꯡꯗ ꯈꯪꯍꯟꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯆꯍꯤ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯕ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯅ ꯁꯦꯟꯅꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯂꯣꯟꯗ ꯑꯀꯥꯏꯕ ꯄꯤꯕ ꯌꯣꯡꯇꯟ ꯌꯦꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯊꯧꯁꯤꯜ ꯆꯠꯊꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯕꯈꯛ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯒꯤꯗꯃꯛ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ-ꯏꯄꯨꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯦꯞꯇꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗꯨꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯁꯛꯇꯝ ꯉꯥꯛꯇꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯃꯆꯥ-ꯃꯁꯨ ꯑꯣꯏꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯃꯥꯡꯍꯟꯈꯤꯕ ꯇꯥꯔꯕꯗꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯒꯤ ꯈꯨꯕꯝꯗ ꯈꯣꯡꯅ ꯅꯦꯠꯁꯤꯟꯖꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ Hello everyone, it is IPAP TV News, a news networking channel dedicated to the cause of human rights.